Council na LOUBA HANTAK CHAHIGIHIGHER secondary examination da science stream da 10 position Lourakhraba TOUBUL dagi HOUJIK GHARI da LEIBA ASANBA YUMDA LEIBA Wahengbam DEBEN SINGH AMADI Wahengbam ONGBI DIMELA DEVI ANIGI MACHANUPA Wahengbam gi interview ama DEBEN TV WAHONG Radio 90.0 MHz live SANDOKHIBA ga LOINANA THOURAM ADUBU TABA AMADI YENGBA MIYAMGI MATENG ga LOINANA LUPA Lising kun DEBEN TV na Khutsinnakhre Tengbang adu Khutsinnaraduna Diamond TV AMADI WAHONG Radio gi Managing Director James Haikhruzamna haikibada Maki Thauna Hodazamna Hawalakliba Kayada Inspiration Oinaba Hanba Laitana Thauna Laina Honaningba Poknaba Poni Thogatba Oina Mateng adu Khutsinabani Mamana Manamasing Yonba Mapana Afang Bathavak Sudana Honazabada Poni Thogatjabani Haiki Selgi Tengbang adu Australia gi Melbourne dagi Sarobala Sorojini Diamond Donor Samadi Diamond TV Wahong Radio ge program Yengbiba Tabiba Singna Tengbang Lakpani Hari Panba Yai Haukiba Chai Desu Mahairoi Ani Kakching dagi Commerce Topper Ainam Naure Mamadi Ayang Padi dagi Ganesham Tourism Dalapal Sing Kun Piduna Mating Pankiba Laikre Loinana Makatan Su Miyamda Inspiration Piba Mahairoi Sing Desu Makogi Mahi Masing Tambada Mating Oinaba Selgi Mating Pankigani Haki